Chakhumdani sanahal mapama chahumdu punya chakzari aduga rasina moiki awar padu yengli laimana rasi ibungogi insangse khara hapiyo Grishana yarima nine yarwe rasina phare phare dudi laima magi nupada monsilaga senekya kai hapoge sanahalna yare oi noishu chana batawro asi haram laga hogat khri sanahal thokibaga Grisana gipaga su thokri chakhum du dale hawri du moi ani khakta ngai ri laimana rasi ate angang singdi chaksa khrabo rasina oi chakrabani mala hoina chakhibaduda loina chana khrabani phare adudi ibani su chathuklasi hoi asi haraga ani disu chaksaba hokri sumaina numtigi rasina sanal hoigi macha singi chaksa khriba matu laimana rasibu ngaiduna dum chamine thenglabasu ngalabasu moi chakraba matu moi ani dum chai chabadu loraga rasina ichemsi ai tawraga yari ichemsi pothabiyuro laimana yade aiga puna tawminagadabani ko ibani loisiminaraga puna potharasi yarni ai dum tahurage yade haibani ne se thuna loisilasi pungsu thenge ngasidi nangsu pothaningamani rasidu kaishimta khumakhidre tumina laikhre aduga anidu puna thabak loisiminare rasi thabak loisinna takna hari ichemsi ai hayengdi yumdamta chatluge laima toramba thabaktu chaplepnaga kaidawbu yawre haigi yumda imadu leitre hayi ngasi aduna hayeng amuta chatluge tawni ngasi haige tawbusu saroi sida khara thabaki ngakhatnabadu ta haidraba laima tapna kaidawbuda leitrino ahal oirakpaginida hoi chatluro ado sorat loiraga laktoi natra aheng adum lakani laima ngaglap rasi diyeng lai rasi momonokna laima diyeng laga hairi kuhina di lainingi sorat phawdi adubu aina lairubada khatnaba chaigadaba tawgadabadu khalaga aheng adum lakani laima rasina hairibadu bhabtai aduna tapna hairi phare nangna phai khanbadu adum tawro anidu thabak singdu loisimba loraga laimasu magi kada pothaba changkhri rasisu magi tumpham ka adomda lai hek changlapaga thongda ngaksalamlaga tumna bahaiduna phamungda kakhlai aduga mon mayada lairiba phone du lokthotuna pungdu yengi taramathoiga minute 45 chatlamme rasi machinda Pongsidi thengine haina chathoi haina save tawriba number duda dial tawi ringdu anirat ahumlak chatpaga pai langlen makondu isisina tapna Hello ima rasina tumjibu nangbo thengi ngairamanu yadro thengladi adum tumthokedi hayeng chatoira Rasi sor asang mom hondok laga langlen makondu nigla nathanta nangdi sorato oine chatlasi imaga punna nangdi langlen kapning badu khanglaga makoldu olaga ima ai aboktu yam nungsi kari pap lebena nu khangtre iboki aruba mikuk tu phauba uba pangje asi haraga hi kapthura langlen ngasai ki kappa khanglambadu haujiti makhon thona kapthura rasi machana kappadu da thengla haukrabani amuk hala aroi kakkunuse aikhoisu nongmadi soidena sikhidoiba ngaktani ahan akon gi wani pungsu baro hele tumna batawro ko mamasu thamage asi haraga rasi phone du kaklaga
ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯁꯠ-ꯁꯠ ꯇꯩꯊꯣꯛꯏ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯡꯗ ꯀꯞꯇꯕ ꯊꯃꯣꯏ ꯀꯟꯕ ꯁꯥꯗꯨꯅ ꯂꯩꯕꯅꯤ꯫ ꯂꯥꯡꯂꯦꯟꯗꯤ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯀꯞꯄꯗꯨ ꯂꯦꯞꯇꯦ꯫ ꯉꯁꯤꯗꯤ ꯃꯥ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯗꯅ ꯑꯍꯤꯡꯗꯨ ꯇꯨꯝꯗꯕ ꯃꯈꯩ ꯀꯞꯂꯒ ꯑꯗꯨꯝ ꯂꯩ꯫ ꯃꯊꯟꯇ ꯀꯞꯄ ꯌꯥꯕ ꯀꯞꯂꯒ ꯋꯥꯔꯛꯂꯕ ꯃꯥꯜꯂꯤ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯄꯒꯤ ꯄꯨꯡ 4:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯂꯥꯡꯂꯦꯟꯒꯤ ꯃꯣꯟ ꯃꯌꯥꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯀꯣꯜ ꯂꯥꯛꯄꯒꯤ ꯚꯥꯏꯕ꯭ꯔꯦꯠ ꯇꯧꯔꯛꯄꯗꯨꯗ ꯂꯥꯡꯂꯦꯟꯗꯨ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯃꯤꯠꯇꯨ ꯎꯏꯔꯨꯝ ꯄꯥꯡꯂꯒ ꯐꯣꯟꯗꯨ ꯂꯥꯝꯃꯒ ꯌꯦꯡꯉꯤ꯫ ꯅꯤꯡꯊꯤ ꯑꯣꯏꯔꯝꯕꯗꯨꯗ ꯄꯥꯏꯈꯠꯂꯤ꯫ ꯂꯥꯡꯂꯦꯟ ꯉꯔꯥꯡ ꯑꯍꯤꯡ ꯀꯞꯄꯨꯕꯒꯤ ꯃꯈꯣꯟꯁꯨ ꯏꯁꯤꯁꯤꯅ "ꯍꯜꯂꯣ ꯅꯤꯡꯊꯤꯅ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤꯕꯣ?" ꯍꯧꯒꯠꯇ꯭ꯔꯤ." "ꯐꯔꯦ ꯑꯩ ꯋꯥꯛꯀꯤꯡ ꯆꯠꯂꯨꯒꯦ, ꯑꯩꯅ ꯍꯜꯂꯛꯄꯗ ꯍꯧꯒꯠꯂꯝꯃꯒ ꯂꯩꯔꯝꯃꯨꯀꯣ, ꯑꯗꯨꯒ ꯑꯩꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯁꯤ, ꯊꯝꯃꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯔꯒ ꯊꯝꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯁꯨ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯒ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯅ ꯌꯦꯡꯂꯒ ꯐꯣꯟꯗꯨ ꯅꯥꯀꯟꯗ ꯊꯝꯂꯒ ꯑꯃꯨꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯅꯤꯡꯉꯣꯜ ꯑꯉꯟꯕ ꯑꯌꯨꯛꯇꯨꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯔꯥꯅꯤ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯑꯒ "ꯏꯁꯨꯊꯣꯏ ꯑꯕꯣꯛ ꯊꯣꯛꯑꯝꯃꯒꯦꯀꯣ, ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯛꯂꯛꯑꯣꯀꯣ." ꯅꯤꯡꯉꯣꯜꯅ "ꯑꯕꯣꯛ ꯍꯛꯆꯥꯡ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ? ꯉꯁꯤꯗꯤ ꯇꯣꯛꯑꯁꯤ, ꯍꯌꯦꯡꯗꯒꯤ ꯇꯧꯅꯕ, ꯍꯛꯆꯥꯡꯗꯣ ꯐꯖꯅ ꯐꯠꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏꯕ." "ꯑꯕꯣꯛ ꯀꯩꯁꯨ ꯇꯧꯗꯦꯀꯣ, ꯑꯩ ꯊꯣꯛꯑꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯔꯥꯅꯤ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯉꯣꯜꯁꯨ ꯃꯕꯨꯛꯅ ꯊꯣꯛꯈꯤꯕꯗꯨꯗ ꯊꯕꯛꯁꯤꯡꯗꯨ ꯁꯠ ꯊꯨꯅ ꯂꯣꯏꯁꯤꯜꯂꯒ ꯏꯔꯨ ꯃꯥꯏꯊꯔꯒ ꯃꯥꯁꯨ ꯁꯠ ꯊꯣꯛꯂꯛꯏ ꯍꯣꯇꯦꯜꯗ꯫ ꯔꯥꯅꯤꯅ ꯍꯣꯇꯦꯜ ꯐꯝꯂꯤꯕꯁꯤ ꯃꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯅꯤ, ꯑꯗꯨꯅ ꯅꯤꯡꯉꯣꯜꯁꯨ ꯄ꯭ꯔꯞ ꯊꯣꯛꯂꯛꯑꯒ ꯃꯕꯨꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤ꯫ ꯃꯣꯏꯒꯤ ꯍꯣꯇꯦꯜꯁꯤ ꯑꯗꯨꯝ ꯈꯔꯗꯤ ꯁꯤꯠꯂꯤ꯫ ꯍꯥꯟꯅꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯐꯝꯂꯝꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯑꯌꯨꯛꯇ ꯈꯛꯇ ꯐꯝꯕꯅꯤ꯫ ꯄꯨꯡ 9 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯊꯥꯅꯤꯜꯗꯨ ꯃꯣꯂꯤ ꯍꯣꯇꯦꯜꯗ ꯆꯪꯉꯛꯏ꯫ ꯅꯤꯡꯉꯣꯜ ꯊꯥꯅꯤꯜ ꯆꯪꯉꯛꯄ ꯎꯕꯗ "ꯉꯁꯤꯗꯤ ꯊꯦꯡꯅ?" ꯊꯥꯅꯤꯜ ꯅꯣꯛꯃꯤ "ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯈ꯭ꯔꯦ." ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯔꯤꯕ ꯐꯥꯟꯗꯨꯗ ꯐꯝꯃꯤ꯫ ꯅꯤꯡꯉꯣꯜꯁꯨ ꯊꯥꯅꯤꯜꯒꯤ ꯇꯟꯒ ꯆꯥꯒ ꯄꯤꯔꯛꯏ꯫ ꯊꯥꯅꯤꯜ ꯆꯥꯅ "ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯍꯦꯄꯤ ꯁꯤꯡꯒꯜꯗꯣ ꯂꯥꯛꯇ꯭ꯔꯕꯣ?" "ꯂꯥꯛꯑꯝꯗ꯭ꯔꯤ ꯉꯁꯤꯒꯤꯗꯤ." "ꯉꯁꯤꯗꯤ ꯀꯣꯂꯦꯖ ꯀꯥꯗꯣꯏ ꯅꯠꯇ꯭ꯔꯣ?" "ꯉꯁꯤꯗꯤ ꯀꯥꯗꯣꯏꯅꯦ, ꯑꯕꯣꯛꯁꯨ ꯃꯁꯥ ꯈꯔ ꯉꯝꯃꯕꯅꯤꯅ." ꯊꯥꯅꯤꯜ ꯇꯟ ꯍꯧꯗꯨꯅ ꯂꯩꯔꯤꯕ ꯔꯥꯅꯤꯗ ꯆꯦꯞꯊꯔꯒ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯅꯤꯡꯉꯣꯜꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯅꯤꯡꯉꯣꯜ ꯊꯥꯅꯤꯜꯒꯤ ꯃꯑꯣꯡꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯃꯥꯏꯗ ꯂꯩꯊꯣꯛꯏ꯫ ꯊꯥꯅꯤꯜ ꯇꯞꯅ ꯅꯤꯡꯉꯣꯜ ꯇꯥꯅꯕ ꯃꯑꯣꯡꯗ "ꯍꯣꯔꯦꯟꯁꯨ ꯅꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯣ, ꯑꯩ ꯊꯤꯟꯕꯤꯔꯝꯒꯦ." ꯅꯤꯡꯉꯣꯜ ꯋꯥ ꯉꯥꯡꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ꯫ ꯊꯥꯅꯤꯜꯁꯨ ꯉꯥꯡꯗꯅ ꯆꯥꯕꯗꯤ ꯂꯣꯏꯔꯦ, ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯄꯩꯁꯥ ꯄꯤꯔꯛꯏ꯫ ꯅꯤꯡꯉꯣꯜ ꯄꯩꯁꯥꯗꯨ ꯂꯧꯁꯤꯜꯂꯤ꯫ "ꯑꯗꯨꯗꯤ ꯆꯥꯕ ꯂꯣꯏꯔꯕꯅꯤꯅ ꯆꯠꯂꯒꯦ, ꯍꯣꯔꯦꯟ ꯉꯥꯏꯔꯝꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯃꯤ ꯊꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯉꯣꯜꯁꯨ ꯅꯣꯛꯃꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯥꯅꯤꯜꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯔꯥꯅꯤꯗ ꯍꯥꯏꯔꯛꯏ꯫ "ꯑꯕꯣꯛ ꯑꯩ ꯆꯥꯛ ꯊꯣꯡꯉꯝꯃꯒꯦ." ꯔꯥꯅꯤꯅ ꯆꯠꯂꯣ ꯊꯣꯡꯉꯝꯃꯣ, ꯑꯕꯣꯛ ꯁꯤ ꯂꯣꯏꯁꯤꯜꯂꯒ ꯆꯪꯉꯛꯑꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯉꯣꯜꯗꯨ ꯃꯣꯂꯤ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯒ꯭ꯔꯤꯁꯟ ꯃꯥꯒꯤ ꯀꯥꯗ ꯀꯣꯂꯦꯖ ꯆꯠꯅꯕ ꯗ꯭ꯔꯦꯁꯇꯨ ꯂꯣꯏꯁꯤꯟꯅ ꯃꯆꯤꯟꯗꯨꯁꯨ ꯁꯥꯎꯅ "ꯑꯩꯅ ꯆꯠꯂꯣꯏ, ꯗꯔꯀꯥꯔ ꯇꯥꯗꯦ, ꯑꯩꯅ ꯄꯥꯝꯗꯦ." ꯃꯁꯥꯗꯨ ꯈꯔ ꯁꯥꯎꯅꯤꯡꯅ ꯗꯔꯋꯥꯗꯨ ꯆꯤꯡꯊꯣꯛꯂꯒ ꯀꯔꯤꯅꯣ ꯊꯤꯔꯤꯕ ꯄꯣꯠꯇꯨ ꯐꯪꯗꯗꯅ ꯗ꯭ꯔꯋꯥꯔꯗꯨꯗ ꯌꯥꯎꯔꯤꯕ ꯄꯣꯠꯁꯤꯡꯗꯨ ꯂꯥꯛꯇꯨꯅ ꯏꯟꯊꯣꯔꯛꯏ꯫ ꯂꯩꯃ ꯃꯆꯥꯒꯤ ꯀꯥꯗ ꯀꯥꯔꯛꯄꯗ ꯒ꯭ꯔꯤꯁꯟꯅ ꯇꯧꯔꯤꯗꯨ ꯎꯕꯗ "ꯀꯔꯤ ꯊꯤꯔꯤꯅꯣ? ꯅꯪꯅ ꯂꯣꯏꯅ ꯆꯈꯥꯏꯔꯤꯗꯨꯅ, ꯅꯣꯏ ꯄꯥꯕꯨꯡꯅ ꯑꯝꯇ ꯊꯣꯛꯂꯛꯑꯣꯌꯦ." ꯒ꯭ꯔꯤꯁꯟ ꯋꯥ ꯉꯥꯡꯗꯦ, ꯃꯥꯒꯤ ꯊꯤꯔꯤꯕꯗꯨ ꯂꯦꯞꯇꯦ꯫ ꯂꯩꯃꯅ "ꯕꯨꯡꯉꯣ, ꯄꯥꯕꯨꯡꯅ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯍꯥꯏꯅꯦ." ꯒ꯭ꯔꯤꯁꯟ ꯃꯥꯅ ꯊꯤꯔꯤꯗꯨ ꯂꯦꯞꯂꯒ ꯃꯃꯥꯗ ꯁꯥꯎꯅ ꯌꯦꯡꯂꯛꯏ꯫ ꯂꯩꯃ ꯃꯆꯥꯒꯤ ꯃꯤꯠꯌꯦꯡꯗꯨ ꯈꯪꯉꯤ, ꯇꯞꯅ ꯍꯥꯏꯔꯛꯏ
ꯅꯪꯅ ꯆꯠꯂꯣꯏ ꯍꯥꯏꯔꯁꯨ ꯄꯥꯕꯨꯡꯗ ꯐꯖꯅ ꯍꯥꯏꯈꯣꯅꯦ ꯑꯁꯣꯝꯗꯅ ꯅꯪ ꯉꯥꯏꯔꯒ ꯂꯩꯍꯧꯔꯦ ꯒ꯭ꯔꯤꯁꯟ ꯋꯥ ꯉꯥꯡꯗꯦ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯆꯥ ꯊꯣꯛꯈꯤꯕꯒ ꯂꯩꯃꯅ ꯁꯤꯕꯨ ꯀꯔꯤ ꯊꯣꯛꯑꯒꯕ ꯉꯥꯡꯅꯕ ꯑꯃ ꯏꯌꯥ ꯌꯥꯗꯦ ꯋꯥꯅꯦ ꯑꯩꯗꯤ ꯅꯍꯥꯟꯅ ꯃꯤꯇꯤꯡ ꯆꯠꯄꯗꯨꯗ ꯑꯗꯨꯝ ꯈꯔ ꯌꯥꯔꯗꯕꯣꯏ ꯅꯤꯡꯉꯨꯔꯦ ꯒ꯭ꯔꯤꯁꯟ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯨꯝꯊꯔꯛꯑꯒ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯄꯥꯕꯨꯡ ꯁꯅꯥꯍꯜ ꯃꯆꯥꯒꯤ ꯗ꯭ꯔꯦꯁꯇꯨ ꯀꯣꯂꯦꯖ ꯆꯠꯄꯒꯤ ꯑꯣꯏꯅ ꯁꯦꯠꯂꯒ ꯊꯣꯛꯂꯛꯄꯗꯨꯗ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯉꯤ ꯂꯩꯃꯁꯨ ꯊꯣꯛꯂꯛꯑꯒ ꯃꯄꯥ ꯃꯆꯥ ꯂꯩꯕꯗꯨꯗ ꯂꯥꯛꯏ ꯁꯦꯀꯦꯟ 2-3ꯃꯛ ꯌꯦꯡꯂꯒ ꯁꯅꯥꯍꯜꯅ ꯁꯤꯖꯥ ꯏꯕꯨꯡꯉꯣꯒꯤ ꯀꯣꯂꯦꯖꯇꯨ ꯗ꯭ꯔꯥꯏꯚꯔ ꯆꯥꯎꯕꯗ ꯊꯤꯜꯍꯜꯂꯨ ꯅꯊꯟꯗ ꯆꯠꯄ ꯌꯥꯔꯣꯏ ꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯁꯅꯥꯍꯜꯗꯨ ꯊꯣꯛꯈ꯭ꯔꯦ ꯒ꯭ꯔꯤꯁꯟ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯕꯅ ꯋꯥꯐꯥꯎ ꯉꯥꯡꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯥ ꯀꯨꯏꯅ ꯂꯩꯇꯦ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯀꯥꯈꯠꯂꯛꯏ ꯂꯩꯃ ꯃꯊꯥ ꯁꯥꯅ ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ ꯃꯄꯥꯁꯤꯅ ꯃꯔꯣꯟ ꯑꯃ ꯃꯆꯥꯁꯤꯅ ꯃꯔꯣꯟ ꯑꯃ ꯃꯣꯏꯒꯤ ꯑꯄꯥꯝꯕ ꯃꯅꯤꯡ ꯊꯨꯡꯗ꯭ꯔꯒꯅ ꯃꯄꯥꯁꯨ ꯃꯆꯥꯁꯨ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯁꯥꯎꯅꯦꯕ ꯑꯃꯅ ꯗ꯭ꯔꯥꯏꯚꯔ ꯆꯥꯎꯕꯅ ꯊꯤꯜꯍꯜꯂꯨ ꯍꯥꯏꯔꯝꯃꯤ ꯃꯆꯥꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯑꯩꯗꯤ ꯄꯦꯜꯂꯕꯅꯤ ꯃꯈꯨꯠꯇꯨ ꯃꯔꯥꯏꯕꯛꯇ ꯊꯝꯂꯒ ꯁꯣꯐꯥꯗꯨꯗ ꯐꯝꯂꯒ ꯂꯩ ꯒ꯭ꯔꯤꯁꯟ ꯃꯥꯒꯤ ꯀꯥꯗ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕ ꯃꯌꯥꯝꯗꯨꯅ ꯃꯁꯥꯗꯨ ꯃꯩꯅ ꯆꯥꯎꯄꯒꯨꯝ ꯆꯞ ꯃꯥꯟꯅꯔꯦ ꯃꯃꯤꯠꯇꯨꯅ ꯀꯥꯗꯨꯗ ꯀꯨꯔꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯇꯦꯕꯜ ꯂꯦꯝꯞꯇꯨ ꯎꯔꯦ ꯀꯔꯤꯁꯨ ꯍꯥꯏꯖꯗꯕ ꯃꯔꯥ ꯂꯩꯖꯗꯕ ꯂꯦꯝꯞꯇꯨ ꯒ꯭ꯔꯤꯁꯟ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯇꯥꯞ ꯄꯥꯏꯔꯒ ꯂꯥꯛꯇꯅ ꯂꯪꯉꯤ ꯂꯦꯝꯞꯗꯨꯁꯨ ꯄꯨꯡꯆꯥꯏ ꯍꯦꯛ ꯆꯥꯏ ꯒ꯭ꯔꯤꯁꯟ ꯁꯥꯎꯅ ꯊꯕꯛ ꯑꯁꯤ ꯍꯥꯏꯔꯒ ꯇꯦꯕꯜꯗ ꯑꯃꯨꯛ ꯃꯈꯣꯡꯗꯨꯅ ꯀꯥꯎꯁꯤꯜꯂꯤ ꯐꯝꯂꯒ ꯂꯩꯔꯝꯕ ꯂꯩꯃꯗꯨ ꯃꯈꯣꯟꯗꯨ ꯇꯥꯕꯗ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯨꯅ ꯂꯥꯛꯏ ꯒ꯭ꯔꯤꯄꯥꯁꯨ ꯃꯈꯣꯟꯗꯨ ꯇꯥꯕꯗ ꯃꯥꯁꯨ ꯂꯥꯛꯏ ꯂꯩꯃ ꯀꯥꯒꯤ ꯊꯣꯡꯖꯤꯟꯗꯨꯗ ꯂꯦꯞꯂꯒ ꯀꯥꯗꯨꯗ ꯇꯧꯔꯤꯗꯨ ꯌꯦꯡꯂꯒ ꯒ꯭ꯔꯤꯁꯟꯅ ꯉꯥꯡꯂꯛꯏ ꯑꯍꯩ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯒ꯭ꯔꯤꯁꯟ ꯈꯨꯝꯗꯦ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯒ ꯂꯩ ꯒ꯭ꯔꯤꯄꯥ ꯁꯥꯎꯅ ꯕꯨꯡꯉꯣ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣꯕ ꯆꯠꯅꯤꯡꯗꯕꯗꯨꯗꯤ ꯆꯠꯂꯣꯏ ꯍꯥꯏꯒꯗꯕꯅꯤ ꯅꯪꯕꯨ ꯅꯝꯐꯨꯗ ꯄꯨꯕꯗꯤ ꯅꯠꯇꯦꯗꯅ ꯅꯪ ꯌꯥꯅꯤꯡꯗꯕ ꯂꯩꯕꯗ ꯄꯥꯕꯨꯡꯅ ꯅꯪ ꯅꯝꯗꯅ ꯆꯠꯍꯟꯕ꯭ꯔꯣ ꯒ꯭ꯔꯤꯁꯟ ꯈꯨꯝꯗꯦ ꯆꯥꯎꯕꯒꯤ ꯁꯣꯔꯗꯨ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯜꯂꯤ ꯂꯩꯃꯅ ꯑꯃꯨꯛ ꯅꯪꯅ ꯆꯠꯂꯣꯏ ꯍꯥꯏꯕꯗꯣ ꯍꯥꯏꯔꯗꯤ ꯄꯥꯕꯨꯡꯅ ꯆꯠꯇꯕ ꯌꯥꯗꯦꯗꯤ ꯍꯥꯏꯗꯦꯗꯅ ꯒ꯭ꯔꯤꯁꯟꯅ ꯑꯩꯅ ꯁꯤ ꯄꯥꯝꯗꯦ ꯒ꯭ꯔꯤꯄꯥ ꯃꯔꯛ ꯊꯠꯂꯒ ꯌꯥꯔꯦ ꯋꯥ ꯃꯈꯥ ꯇꯥꯔꯅꯨ ꯅꯪ ꯀꯣꯂꯦꯖ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯥ ꯆꯠꯂꯣ ꯗ꯭ꯔꯥꯏꯚꯔ ꯂꯩꯍꯧꯔꯕꯅꯤ ꯒ꯭ꯔꯤꯁꯟ ꯋꯥ ꯉꯥꯡꯗꯦ ꯃꯥꯒꯤ ꯕꯦꯒꯇꯨ ꯄꯥꯏꯔꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ ꯂꯩꯃ ꯊꯣꯛꯈ꯭ꯔꯤꯕ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯒ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯏ ꯒ꯭ꯔꯤꯄꯥꯅ ꯏꯃꯥ ꯁꯤ ꯅꯤꯅꯦ ꯃꯂꯥꯂ ꯀꯩꯅꯣꯃ ꯂꯣꯏꯁꯤꯜꯂꯂꯣ ꯑꯃꯨꯛ ꯎꯪꯗꯅ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯔꯅꯨ ꯁꯤ ꯍꯥꯏꯔꯝꯂꯒ ꯒ꯭ꯔꯤꯄꯥꯁꯨ ꯊꯣꯛꯈ꯭ꯔꯦ ꯂꯩꯃꯁꯨ ꯉꯥꯏꯍꯥꯛ ꯂꯦꯞꯂꯒ ꯀꯥꯗꯨꯗ ꯆꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯌꯦꯡꯂꯒ ꯇꯞꯅ ꯊꯣꯛꯂꯛꯏ ꯒ꯭ꯔꯤꯁꯟ ꯀꯣꯂꯦꯖ ꯌꯧꯔꯛꯏ ꯃꯥ ꯒꯥꯔꯤꯗꯒꯤ ꯐꯠ ꯀꯨꯝꯊꯔꯛꯏ ꯆꯥꯎꯕꯅ ꯏꯕꯨꯡꯉꯣ ꯍꯣꯔꯦꯟ ꯄꯨꯡ ꯀꯌꯥꯗ ꯌꯧꯔꯛꯎꯒꯦ ꯒ꯭ꯔꯤꯁꯟ ꯀꯔꯤꯃꯇ ꯈꯨꯝꯗꯕꯤ ꯃꯥꯒꯤ ꯒꯥꯔꯤꯗꯒꯤ ꯀꯨꯝꯂꯛꯑꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯆꯥꯎꯕꯁꯨ ꯀꯔꯤꯃꯇ ꯍꯥꯏꯔꯛꯇꯕꯗꯨꯗ ꯒ꯭ꯔꯤꯁꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ ꯒ꯭ꯔꯤꯁꯟ ꯑꯗꯨꯝ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯂꯤ ꯃꯥꯅ ꯂꯥꯛꯄꯗ ꯀꯅꯥ ꯂꯩ ꯀꯔꯤ ꯑꯃꯠꯇ ꯌꯦꯡꯗꯦ ꯃꯥꯒꯤ ꯀꯥꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯈ꯭ꯔꯦ ꯇꯣꯝꯊꯤꯟ ꯃꯣꯏ ꯃꯃꯥꯟꯅꯕ ꯈꯔꯒ ꯅꯤꯡꯊꯤ ꯍꯣꯏ ꯁꯥꯏꯅꯤ ꯍꯣꯏ ꯐꯝꯂꯒ ꯂꯩꯕꯗꯨꯗ ꯒ꯭ꯔꯤꯁꯟꯅ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯈ꯭ꯔꯤꯕꯗꯨ ꯎꯍꯧꯔꯦ ꯅꯤꯡꯊꯤ ꯒ꯭ꯔꯤꯁꯟꯅ ꯆꯪꯈꯤꯕꯗꯨꯗ ꯋꯥꯈꯜꯗ ꯈꯜꯂꯤ ꯉꯔꯥꯡꯒꯤꯗꯨꯗ ꯏꯀꯥꯏꯗꯅ ꯆꯪꯉꯛꯇꯣꯏꯖꯥꯠꯂꯣ ꯅꯍꯥꯟ ꯃꯈꯩ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯆꯪꯂꯛꯑꯅꯤ ꯅꯤꯡꯊꯤꯗ ꯈꯠꯅꯍꯧꯕ ꯍꯧꯕ ꯅꯠꯇ꯭ꯔꯒ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯗꯅ ꯆꯪꯂꯛꯑꯗꯧꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯍꯥꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗ꯭ꯔꯦ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯈ꯭ꯔꯦ ꯑꯇꯩꯅ ꯈꯪꯗ꯭ꯔꯁꯨ ꯀꯨꯏꯅ ꯂꯣꯏꯅꯔꯛꯄ ꯇꯣꯝꯊꯤꯟꯗꯤ ꯃꯥꯅ ꯆꯠꯈꯤꯕ ꯁꯛꯐꯝꯗꯨ ꯎꯕꯗ ꯈꯪꯉꯤ ꯇꯣꯝꯊꯤꯟ ꯋꯥꯈꯜꯗ ꯀꯔꯤ ꯇꯧꯔꯖꯥꯠꯅꯣ ꯁꯤꯅ ꯁꯥꯏꯅꯤ ꯌꯥꯎꯕꯒꯤ ꯆꯪꯉꯛꯇꯤꯖꯥꯠꯂꯣ ꯑꯁꯤ ꯍꯥꯏꯔꯒ ꯈꯨꯗꯥꯡ ꯒꯥꯔꯤꯗꯨ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯉꯤ ꯃꯌꯥꯝ ꯐꯝꯃꯤꯟꯅꯔꯝꯕꯗꯨꯗꯒꯤ ꯍꯧꯒꯠꯂꯒ ꯑꯩ ꯑꯁ꯭ꯋꯥꯏꯕꯨꯛꯇ ꯆꯠꯂꯨꯒꯦ ꯅꯣꯏ ꯂꯩꯔꯝꯃꯣ ꯁꯥꯏꯅꯤꯅ
Kaidino, Grisen manaktara. Hoi. Eslaki, mangonda wahamta hagi tawni. Oring class loiraga tholopoda oina hairo. Ningthisu mathunda leibado nungairoibako. Ase haramlaga prap tholai. Grisen hoigi block romda laaga Grisen gi padakta prap chagai. Grisen class tadi changamdri mathanda nakal amada phamlaga leirami. Tomthin prap changsilaga. Kidore. Mamai de leitho aga yenglai. Tomthin oirambatuda tumina lei. Tomthin amukasu. Kidorege. Pabunga khanabro. Grisen Tomthin hai de khumdabida atopa mahai. Labu game kuire. Ihagori. Nanga sai phone parak tapatuda kidabuya oza nona imasida tawaghangi. Grisen tumina dumaklei. Kidabuya oke. Pabunga launa begini. Ihar chalo. Orin fasana sarse. Class of dori. Chalo yari. Hoi hoi. Asi haraga masu class yawa changkri.